Viral video ka mari lainana Nongpok Sekmai PS ki OC ke Prem Kumar mangangbu Manipur leihakna suspend tawkhibagi mayokta Miyamna wakat mifam Peisinkhre Miyamna PS ta Thumjinkhre gate so Lonsinkhre gate ta Leibak Peisinkhre Nongpok Sekmai PS na konba mafamdagi masing yamlaba ima event singna ngasi Nongpok Sekmai da leiba Nesa ground da Nongpok Sekmai ki OC Kaisam Priyo Kumar mangang suspend tawba yaningde kangluki irang asiga mari lainana Manipur State Force ki kuki natana personal amata dandi piba yaroi haina wakat mifam Peisinkhre wakat mifam adu loishilaba tungda miyam aduna Nongpok Sekmai PS da thomjinduna SP Toubagi wari sananaba dabi tawki tungda additional SP operation wangkhomba okramcha laktuna miyamga wari sananaba tungda yanaba puraktabadagi khoisaunaraba miyam aduna taliba dabi sing adu piba ngamgadaba daita leiba miyoi ama lakadabani haina yamlaba miyam aduna police station gi gate so lonsinduna takshinkhe wakan mifam aduda saruk yakiba singna phongdorakpada May 3 da thokiba thawdok adugi viral video aduda yumfam oiraga OC Prem Kumar bu suspend toba haibasi miyamna yaba ngamloi maramdi kukina May 3 dagi hauraga maitegi mathakta chatharakhiba tamthiraba thawdok sing aduda hakthengna chenaba singi mathakta action ama fawba laukhatkiba leitri May 3 da thokiba miyoi lishing taret lomna haurakiba miyamgi mob adu kananasu control toba ngamloi lan haibasida ain leite miyamgi mobna DGP ki gari fawba mai thakibagi thawdok laikhrabani ngasi fawbada karigumba action ama fawba lokhatraga atamnana OC Prem Kumar bu suspend torokpa haibasi maram chade miyamna yaba ngamloi miyamgi mob adubu control toba ngamdabadagi suspend toba oiragadi lamdam asita thokriba lan asi control toba ngamdabagi MLA humpusu masana khangna resign togadabani irang asiga mari lainana kuki natana Manipur State Force ki personal amata dandi piba yaroi haiba wafam thamlaki video viral ki maram oidla asi Manipur government asina akhoi Nongpok Sekmai police station gi OC Sri Kaisam Prem Kumar Singh habu suspend tawba ase akhoi thamui chokna nungaite tasengna yaning ba phaude maramdi lana sidi lani landa kanana loss na bage asuk nyamna tamthiraba Churasampur da kuki singna tawriba lan mar sida Churasampur police station kaya le haiba police station singa tu dai tu da kuki singna maitai singje da otpa nei ba yaudana mama mapa singi mamang dai kai khna mahandra thadok yam ma thokpa lai khare yum mai thadana adugum ba sing du da di ngasi phawba excel ma phawba lokhot pideba kari maram gi no ba aduga kangpo pida kuki singna gari mai tha haire nongam ba ka thadoki kuki da di lo si like ta braba akhoi maitai khata da adugum lo do sana ba yar braba lan manung da karam ba lo sana ba yawage asuk yang khaba miyam tang mari du tiliba miyam lising tare he ba du kam miyam du sumna khaki police station gi sumna khaki gari ama khatangna miyam adu control to ba kara mai ngam ga dori bino masi tham ta seng na akhoi thamui sok na yaning ba phaude aduga loina na ngasi gi timbi ba sarkar da no kaisu like ba police station sigi OCD lai dana DGP phauba sigumba miyam se control to ba kai dungai sungam loi ba adu iba targadi gari marangi da makta sarkar sina akhoi maitai sida onjan dana makhoina chabi ribna ba jeng dadi lo like tra ba tam da lo sana riba maram kari gino ba tasengna akhoi OC Prem Kumar suspend to ba yaning de mahak khudakta thabak tagi hangkal da bani adu ga loina kari gumba sarkar sina akhoi gi sar Prem Kumar bu suspend to ba sigi order kak ta ba targadi akhoi apun ba Nongpok Sekmai police station ko ba sigi maya pai bi miyam hauraga akan makhong jang chan lagani akhoi